Mutaram Uchadi, Masimaru Babauda. FIFA World Cup Miam the Yanganabagi the Magpa Corporation and by that no the Lupa Laktara Hena chatting Tauri. Health Department Yam Namaru about food testing laboratory J Gunlom Matautodan lady. Amadi FIFA World Cup Kiahando in Yumbu Brazil Amasung Germany got no Yamatunda Tinaragani. Mapon Pau Pizari. Football bu pamjaba lamdam asigi miyamda FIFA World Cup ki tonga ba messing ingana bagi damak pa cooperation na nomda lupa lakh tara henbagi mai leituna miyamda piri miyamna darkar oiba mai khaktamak ligna sizinaraga World Cup asi yengbinaba corporation na appeal tawri hiramasi matangda paudam ama Satkiba Jungi Tang Tara Nitoidege Brazil na Yumbu Oiduna Pangthuragliba FIFA World Cup 2014 gi messing Manipur Biam the Yanganabagi Dama Power Corporation na ahen Mai Pibida no Madalupa Lak Tara Hena Sading Tauri Haina Manipur State Power Distribution Company Limited ki Makok Thongba official Amadagi Fangba Pauna Hairi Pausina Makataraduna Nasin Midangi Mes Yaudana Hobadagi Hosik Fawada Numit Kungamatwinida Mes Homfu Sanakre Hariba Mes Manung Singasida Manipur Mapum Ayamada Mai Pibagi Tabak Tauduna Lakli Line Yadaba Amadi Atopa Technical Gi Oiba Madam Karadagi Mai Pibida Kudong Chadabasu Mayok Nabayawi Hari Football Mes Manung da Marilainaba Officers in a duty to Handuna Miam the Mai Fanganaba Hone Haina Pausina Makatari Lemhoriba Football Messing the Su Miam da Mes Manung the Mai Mulandana Bahonagani Mes Manung da Miam the Darkar Oiba Mai Kaktamak season Nabiu Hari FIFA World Cup 2014 Manungda Power Corporation na Miam da Ahenba Mai Piba Asige Apunba Senfamasi Lupa Crore Ohum Helabayai Haina Paus na Makatari Amaromda Power Corporation na Lokalapa Anova Tosil Torang Ama Oina Maigi Kasna Ton Bamiusina Magna Toliba Maigi Kasna Adu Zadi Yankai Kaktamak Sindoklaga Prepaid Ki Kutangda Mai Piragani Hanadi Aton Bakasna Tidok Trabadi Mai Piba Yaram Daba Adu Miam Yanglaka Akanaba Tosil Torang Asi Paikalakpani Haina Manipur State Power Distribution Company Limited MSPD Selgi Makok Thongba Official Amadagi Fangba Pawasna Makatari Pawasigi Matungina Prepaid Ki Kutangda Mai Pigadoribasi Imphal Area Ki Mapam Singdani Consumer Amana Phase Amadigi Hena Losin Biyabagi Kudong Sabadi Piroi Hari Ani Suba Phase Ki Oina Paikaliba Prepaid Ki Kutangda Mai Pibagi Tabak Asi Satkima Megi Thadagi Satarakba Adu Ngasi Fawbada Consumer Listing Kungi Prepaid Meter Panba Loikre Lakliba 15 August Fawbagi Manungda Consumer Listing Kuntraga Taruki Prepaid Meter Panana Bapandam Tamli September Thadagi Consumer Listing Kuntra Taruk Asige Prepaid Meter Adu Activate Toduna Mai Piba Hogani Hari Tangkak Naina Matang Prepaid Ki Kutangda Mai Pibagi Tabak Asi Mai Pakna Satanaba Power Corporation Sina Sem Sari Haina Pawsina Makatari ISTV News Gidamak Paudam Jariba Sunil Kumar ISTV News Imphal Manipur Sarkargi Health Department Yam Namaru Ediba Food Testing Laboratory Unit Asi Department Asigi Makada Hek Labadagi Jahi Kunlom Matautodan Lady Marilainable Authority na Jahi Lisang Sidna Miang Janglak Tabana Fiba Masi Europani Hidamasi Matangda Paudam Ama Manipur gi danatna malem gi oiba miengda hojik makhal kya gi chinjak ta poyan tawbudagi mioi lising gi punsi longkre kharana soina iduna leibusu yawnari health department gi makada leriba food testing laboratory ase manipur gi oina di yamna maru oiba unit amani matam gi health minister oikiba amadi director oikiba singna thawaidabudagi laboratory office ase maming tegi oina leri lamphel gi RD wing complex ta leriba laboratory ase gi building gi pibam kinthaba ngaiba chap manari ISTB team amana mafam adu da haktheng na chatuna yengrubada signboard thetpagi Ka Amada Food Testing Laboratory Thaba Signboard Lemai the Taduna Leram Tenaki. Stop Kulumdoi Rom Legada Bagi Muta, Stop Manga Kakna Tabak Tauri, Test Tonaba Equipment Sing, Maming Teguina Leramki, Ka Sing Yambada Mirankaba, Kagi Faklangi Sarukta Akayatoi Topakaya Tenaki. Food Testing Laboratory Unit Asigi, Food Analyst, Sabumbam Sanajabuna ISTB News to Fundorapada, Mahak Sok Lising and Shupna Nipanda, Injaga Mena Tarkani, Yamnamaru Ever Lepasi, Matau Pazana Tobangam Dribasigi, Chobumaramdi, Stop Massing Watpanani, Laboratory Unit Asi Sokli Singama Chamapan Marfudra Marida Health Department da Hanover Torki Hauzik Award by staff long number Taurang Lede Equipment Amadi Atay Material Sing Lane Naba Bharat Sarkarna Lupa Crore Ani Makairom Sanction Torotun Lede have wafam Sanazawuna Fondoki Adubo award pa microbiology to instrument award pa mayam layvani only chemical testing na maruina pangtu koi laksavani aduna paksan akoi Tibo Humba Yim Gitavak Kitang Wana Lake. Adubo Handak Sahi the state government na Layak Favadagi 146 number of posts create Togiraga, a point to be process at and the machine award of a field
लेरिबा laboratory लेरिबा मैम से मेंखत पिरगति अखोय याम थुना फंक्शनल वर्क तो याजरगनी मिनिस्ट्री ऑफ कॉमर्स दा कोइना प्रोजेक्ट अम थाजब 2.5 crore मुकी प्रोजेक्ट अम थाजबनी मसी अप्रूव तोबिरगा पैसा से होजि मनिकोदा लेरि अदुगा टेंडर प्रोसेस लोसलगदि याम थुना इक्विपमेंट सिंग से लेरगा लैब से सिनबिरगदि अखोय फंक्शनल ओइना पुंग फाना अखोय वर्क तो गी स्टेज अखोय लेजरगनी सौग लिसिंग अम चमापन मरफुतरेट मरफुनिपान दा लिंकट की फुड टेस्टिंग लैब असी अहान बद डीएम कॉलेज की ओजा जी तोमस शर्मना कॉलेज अदुदा टेस्टिंग प्रोसेस क्या तौदुना लेरकी हाइनसु सीएस सना जाउबना फोंदोकी चिंजा की पुयान तौबना मियाम दा चाउना मायोकनरी बसी मपुंग फाना मखल किया की चिंजा सिंग टेस्ट तौब चंगी अदुबु लैब असिदा केमिकल टेस्ट खरखक नतना माइक्रोबायोलॉजिकल टेस्ट अमदी इंस्ट्रूमेंटल एनालिसिस टी ngasi फावबो तौद्री मसी यामना लाइबक छिबनी अदुबु हौजिक लैब असिगी ऑफिस अमा कॉम्प्लेक्स असिदा सारी ठिकादारना चही मंगा की मनुंगदा साबा लोइरमगदबा बिल्डिंग असी लोइरमदबदगी सरकारना अहनब सेनपम अमु हाबलगा हंदक चहीदा ऑफिस बिल्डिंग असी पूरा लोइरगनी मसी ओइरबदी फजना फंक्शन तौबा यारगनी हाइबो वफम फोंदोकी आर पोरपति आते अखोय बोइदा दरकार पोस्ट अखोयना पामगदी पैसा पीरमग लेरगा लाकदबनी अना फाइनेंशियल तेनुगुमसी प्रॉब्लम का लेबदगी तौबनी अदुबु याम थुना मसी गवर्नमेंट फंड हापिरनी अदुगा याम थुना मसी प्रॉब्लम सॉल्व तौबनी खनसे अदुगा रेगुलर बेसिस ता अखोय होजि फुसेटी ऑफिसर म्यामना लाइसेंसिंग इन तौरिबसेदा सारिबा पोट सारिबा सेमिबा याम सिंगसी अखोय सटलगा येंगा दरकार ओइबा मागी नियम कानून म्याम सिंगसी फॉलो तौब्रेन येंगा मोय लाइसेंस पीबेगी थबकसी अखोय तम होजरगा पोयानगी ड्राइव चतबदा निंगलक पदा हेल्थ डिपार्टमेंट की टीम अमना मरक चटपगी मरम करिनो चांग नाइना ड्राइव चटप यादब्रा हाइना हंगबदसु सना जाउबना मसी यामन चुमी अदुबु गाड़ी लेतबा ड्राइवर वाटपा अमदी अतै स्टाफ क्या वाटपननी हाइकी अमबु ओरबसु फूड टेस्टिंग लैब असी अवाडपा क्या मेंशनदुना मियामदा थोकदब खुदोंतिब क्या अदु लेहंदबा हाइबसी यामन मथौतारी ISTV पाउगिदमक एन रंजन मदी नौरोइबम फिलिप्स लमफेल बीजेपी की प्रेसिडेंट चाउबा फम लौथोंना बखोनरुबा हानगी मिनिस्टर सलाम राजन सिंगजमई केंद्र की पार्टी की वाइस प्रेसिडेंट युमनाम खेमचान हैंगांग केंद्र की एक्टिव मेंबर नावरेम रतन एलियस कापुर अमसुंग लमलाई केंद्र की स्टेट एग्जीक्यूटिव मेंबर थांगजम पोरई हनबा बीजेपी की प्राइमरी मेंबरशिप तगी सस्पेंड तौख्रे ngasi party asi ki office ta pangthopa paumi sing unabada party ki wangangloi salam ibohalna makoina delhi da camp tawduna chawbu bu lokthona bohona kiba adugi matang da numit tare ni gi manungda paukhum piraknaba so cause notice ma tharba matungda disciplinary action committee na khanarba matungda makoi bu suspend tawbani party ki mayokta thabak tawba member khudimakta makoi da piriba cherak asi pirana basem saba loire haiki party ki thaksi gasi wangmada matam sangna एंटी पार्टी एक्टिविटी चथरपा असिना मरम ओइरगा मखाद पीरिबा म्यूसिंग असी बीजेपी मणिपुर देश तगी पार्टी की प्रेसिडेंट प्राइमरी मेंबरशिप तगी सस्पेंड तौखरे जिरीबाम की हाउसिंग मियामना मायोकनरिबा खुदोंचादब कयागी मतंगदा बीजेपी मंडल कमिटी जिरीबामना मणिपुर की चीफ सेक्रेटरी दा वारुल तरतरु यावा मेमोरेंडम अमा एडीसी जिरीबाम की खुतांगदा पिसिंख्रे मंडल कमिटी की ऑफिस ता पांगथोपा पावि मिफम अमदा प्रेसिडेंट पी राकेश्वर सिंहना सब डिवीजन असी हिरम खुदिंगदा सोथना लेडी महिमसिंग हक्सेल लंबी थोंगना चिंगबा हिरमदा गवर्नमेंट पुनिंग चंगनिंगी अमरोमदा कम्युनिटी रेडियो स्टेशन अमा थंबिनबा मरी लेनबो अथॉरिटी दसु तक्सिलगनी हाइरी पावि मिफम असिदा वाइस प्रेसिडेंट केएस हरिदास पीके दास जनरल सेक्रेटरी मुतुम नीलमणि सुसरुक याखी खोंजंग संगसलिबा जिरीबाम की महरोई लुप मरी की लुचिंगबसिंगा एडीसी जिरीबाम डॉक्टर हमिद सिंह पहुचागा उनदन वारी सानख्रे गवर्नमेंट की माइकेदगी जिरीबाम की इशू असि कैबिनेट पुथोतुना खनरबनिना अथुबदा थबक लखलगलगनी मरमदुना चंगसलिबा खोंजंग असि मियांग येंगदुना हंदोकपिनबा एडीसी ना अपील तौकी अदुबु महरोई सिंह की माइकेदगी ममांगदसु गवर्नमेंट ना एमओयू फाउबा सही तौनख्रबा फाउबा थबक ओइना पांगथोरक्तबदगी खोंजंग असि चंगसिनबनी गवर्नमेंट ना तंगताबा थाजबा याबा नोटिफिकेशन अमा थोकजबा फाउबा खोंजंग असि मखाताना संसिंगनी हाइरी गवर्नमेंट थेंगलबसु थेंगना महिरिसिंगी वाकत ताबिदुना अवाटपा ओजासिंग हाबलगनी हाइबसि नुंगाइजै अदुबु इरांग हौद्रबदि गवर्नमेंट थबक ओइना पाइखलक्तबा थौंग असिदि पेंदे अथुबा मतमदा थबक ओइना पांगथोक्तुना चंगसिलिबा खोंजंग असि लोइसिनबा पामी हौजिमकि ओइनादि खोंजंग असि मखाताना चंसिंगनी हाइरी हौजिक जिरीबामदा महिरोई मरीना चंगसिलिबा खोंजंग असिगी दायित्व पुंबा एजुकेशन मिनिस्टर न पुगदबनी मसागी मथौ अमदी थौदांग खंगद्रबदी मिनिस्टर कमिश्नर डायरेक्टर फम थादोकदबनी हाइना जॉइंट स्टूडेंट्स कोऑर्डिनेशन कमिटी न दाबी तौरी क्वाकैथेल द लेबा केस ए की ऑफिस त पांगथोपा पावगु मिफम अमदा कन्वेनर थांगजम प्रेमानंदना हौजिक जिरीबाम की प्राइमरी थाक्तगी हाई स्कूल फाउबदा वादिबा ओजा असि चामगा हुमुद्रा तरेनी हौखिबा चहिदा ओजा कुंथ्रा मंगा थाखिबा अदु
ngasi fawba uba phangde adubu toloptik adumak lawi minister masana pikiba thajaba ngasi fawba thabak to onthoktre maram asidagi mahiri singna kongjang chaksimani haiki gamena ngahai ngaki oiba miyamda utjai bigi mongda miyamda ngahang ngaki yana phanaba panganda ngangba adegi ngaki themjanaba pahai da haibagi sanabi se mai thado piro oza awapa singasi posting thabiro anu oza hapiro masung oza posting thama tamda gamen oza indragana madugi chapchaba action gamen lokot kalabani masung khudakta leiba promosi shop danoi damta oza awat pa hapa amasung oza posting thaba se ngamlu dawo oiragadi education minister education director education commissioner tham thado piro hai wafum se jc makai tumen jc makai thamjani Uripok Pachaspati Lekai Daleba Electricity Department Infal Electrical Division 4 gi EOba Lechobam Dinesh Kumar Apopa Dev Singh gi mayumda hand grenade ama pokhai kre thawdo sing asi numidang pung 3:minute yankhairom chapa matam da thokibani sakangdaba singna langsilamba bom adu yumgi jurita famda pokhai khibani thawdo adu da aso apandi yahoutre adubu syntax ama yumgi thongnawna singba ate gai kharadi thoki ISTV na phongba pawi matung ina electricity department na Tamenglong district ta mamang chahi da paikha khiba thabak singi percentage pu haina KCP noyon kambuna mangonda khangala khiba lei hari thawdo sing matang da sinam lekai amadi Pajaspati lekai gi apunba vaira pai bill ki president na mirak tin ma mafam da bom pokai hanba wakhal yaw da bagi thawdo ni asugumba thawong asi matung da amu hanna tawbiganu haina phondorakhi Yung mara asayam na nakraba krik ina na leiba ama magalona na leiba sida na asigumba bom lang thandana adagi mayamda asuk nungai taba kaino se piri ba se yam pende kanana kari tawbagi no matung mana amu hana tawhandi da na ba akoi media ge phomda haijeri Bharat Sarkar na primitive tribe oina sakhanglaba Maram tribe asi chahi kharagi matungda advanced tribe oiragani haina tribal affairs minister oibata natana deputy CM su oiriba gakhangam nangasi kuki in the pangthokpa Maram praja singda ambulance ahum amadi solar home light sing khusinabagi tharomda phongdokre tribal affairs and hills na sindana pangthokba tharom aduda deputy chief minister gakhangam RDN PR minister Francis Ngachukpa chief secretary PC Lamkunga principal secretary Hang Singh JDG commissioner Nova Desinang na maroiba musing oina saruk yake sothana leriba maramgi praja chamang mangada solar home lighting enthoke chief secretary PC Lamkunga na CCD plan ki makhada Bharat Sarkar na Manipur Sarkar gi travel affairs ta thadarpa project ki matung ina polam singasi pibani Manipur da leriba maram jati gi apunwa missing lising kunrom na village kuntra tarek ta khundari haike Francis Ngajokpana maram jati gi praja ama oina mahak travel affairs department na asigumba kana raba project kaya paikatuna jati asi thagwang na leina na bohonari semilon amadi education da sotana leibana Bharat Sarkar na primitive tribe oina masakhangbani haike atubda alpabida da community pinana ba pibasi am ngai krigino ara boy primitive boy thoya bise hoji power class 1 ki subject su lai tre boy class 1 ki subject su lai tre class ta thamgi aduna government of India se advance khangre Deputy Chief Minister Gakhangam na project asi inisum chamapan marifu manga dagi hauki lupa lakhara pirambadagi hauziti crore ama yaure thawang khalalabadi project asi kakhigani thadaraliba fund asi lana sizinabiganu haiki primitive tribe boy bagi mirak ba pot ase masibo phana mat pokhot ba lei bata di am matning bo khan bu bata di madudi ishona so min so copy da ba mande maram adu ko ram mani hoji masala ki implement to ka na ai phau tak te interface to de na hai se masigi record ase thurai bi na ba pona bi gani hai bi se ai haja se Manipur da inner line permit system chana halu haibadabi tawduna joint committee on inner line permit system Manipur na khongjang changsimba leptri matam khara lebluraba matungda ngasidagi amuk hana khongjang kansilaktuna kaisapat lairenbi amadi sangai pro oil pump meada committee na sinduna lamdam adongi miyam galoina na wakan mifam chathakre kaisapat lairenbi gi sanglen da chathakiba wakan mifam aduda Manipur da inner line permit system chana halu permit yaudana Manipur da mitop changhan ganu mitop na thomat laba Manipur gi yellow missing kallu mitop talam gi mapu
ओहनगनु मणिपुर की येलोमी सिंगी लम कल्लू येलोमी कन्ननबा मणिपुर की लैंड लो सेमु हाइबा वहाई सिंग पेका सिंग द इके वाकन मिफम अदुग मरी लेनना कमिटी की मियो अमना फुंदरकपदा असेंबली दा अनिरक हना वारेप लौख्रबा मणिपुर दा इनर लाइन परमिट सिस्टम चना हननबगी वाफम ngasi लेरिबा मिनिस्टर एमएलए सिंगना थौसाद्रे मसा मसा की मरल मथुम लेप्सन बरोमदा हेना पुनिंग चंगदुना लेरे मणिपुर की तुंगी मिरोल की खलगा मिनिस्टर एमएलए सिंगना मणिपुर दा इनर लाइन परमिट सिस्टम चन हननबा होनबियु हाइके अंदर की भावी असेंबली से मसीदा थुबो मतमदा पास तौगदबनी अखोई की लेबम लेत्रे येरोंगी की लेबम लेत्रे चानिंगाई लेत्रे ngasi वीडियो दे वीडियो तगी पुसलगा जाबजे कोई हिंगबदा वारे हिंगबगी भाव लेत्रे अथुबो मतमदा ने मति मदोन की ज्ञान तारो होगी बदे न ngasi भाव पालई मंत्री जिंजिया मणिपुर की मियोई की दबता करी तौबीरगे बा मतलब खाने खंडा भाई ज्ञान लाभ भाई मसा मसा की खुदों चाबई दबता मछा की दबता येंगा थबक तौदोये इरान हाई मणिपुर गवर्नमेंट जिरीबामदा ओजा अवार पथारलगनी हाइबगी थाजब पिरकलगा थबक ओंथोक्तबगी मायोक्ता जिरीबामदा लेरिबा महिरोई लुप मरी एमसु एमएसएफ देसाम अमदी केएसए ना चंगसिलपा स्कूल अमदी ऑफिस लॉन्सिनबगी अमदी मतुंग तारकपदा चंगसिलपा खोंजंग सिंगदा ऑल मणिपुर वुमेन्स वॉलंटरी एसोसिएशन जिरीबाम ब्रांच ना मपुंगफाना सगकनी हाइरी IFCD की नन प्लान के एम्प्लॉई सिंह चटकिबा जनवरी थादगी तोलोब फंगलक्त्रि हाइरी मसी मतंगदा एम्प्लॉई सिंह ngasi खोयाथोंग लेबा ऑफिस असिगी कॉम्प्लेक्स ममांगदा एम्प्लॉई सिंह वाकन मिफम चथदुना मकोइगी फंगफम थोकपा थागी तोलोब सिंह अथुबा मतमदा मरी लेनेब सिंह पिथोपियो हाइना दाबी तौकी एम्प्लॉई अमना फंगदरोपदा मकोइगी फंगफम थोकपा थागी तोलोब अदु फंगरिबा फावबा खोंजंग असि पखाताना संसिंगगनी फंगदोकी अखोगी तोलोब से थामनी की वापनती जनवरी फेब्रुआरी चिंगदगी तोलोब वालक्तबना थामा तो फंगत्रे अखोगी तोलोब फंगदिबसे IFCD डिपार्टमेंट दा रेगुलर सिदे सिस्टम मखल अनि थोंना लै प्लान हाइबंगा नन प्लान हाइबंगा प्लान की कांगुना तोलोब फंगदगा नन प्लान फंगदो बाबू तोलोब पीदन लेरिबा मसिगी पेंदब फंगदुकजबा हाइबदी पेंदब करब पेंदब अखोगी तोलोब से फंगदि फावबदी अखोगी स्ट्राइक से खुंजिंग जंगने हायदा ngasi phamiba mifam asina ngasi phamiba protest asina masi loiba nate hayeng phawba haibadi tolop akoi tolop ase pini soidana pirani haibagi cm utri phawbadi akoi khunjing ngasi ngasi adum chathana laigine मियाम की चाकथों फंगनना बहनबदा राजनीति अमदी जाति बिजाति की खेनब लेतन होनगनि हाइना कैराव केंद्र की एमएलए थमरजित करामना फुंदोखरे वाफम सिंगसी एमएलए न महाकी केंद्र द लेबल लौमिसिंगदा एग्रीकल्चर डिपार्टमेंट न पिथरपा यूरिया बैग लिसिंगनी रोम गवर्नमेंट न लेपा सब्सिडाइज रेटता येंथोपगी थरमदा हाइकिबनी थरमदुदा केंद्र डेवलपमेंट के मियोय अमदी सेक्युलर मुस्लिम डेवलपमेंट कमिटी कैराव केंद्र की मियोय सिंग सुसरु याकी एमएलए न मखाताना एग्रीकल्चर डिपार्टमेंट न पिथरकलबा यूरिया बैग सिंग असि कोनद्रबसु मखाताना लोक्थदुना गवर्नमेंट लेपा ममलदा फंगनना बहनगनि हाइबगा लोइनना राजनीति अमदी जात बिजात की खेनबा थमदना प्रजा सिंह चाकथों फंगनना बहनगनि हाइबा वाफम सिंह फोंदोखी मुस्लिम वगैरह ट्राइबल वगैरह मैथे कास्ट की डिफरेंस मत थमदे अकोई वोट पिरक राजनीति दल मानब मानद मत थमदे केंद्र से फार्मानी भागदी लमलाई केंद्र की मनुंग चलिबा चलौदा मखल खुदिमकी निसा सिजनबा अमदी ज्वार सानबदा अथिंग थमले हाइना चलौ मैरा पाइबिलुमना थादरप चेरोल अमना खंगलगली चेरोल सिना मखाताना अथिंग बसिगा मरी लेनना लमदम अदुंगी विलेज अथॉरिटी मैरा पाइबी अमसुंग चलौ यूथ यूनियन क्लब ना लखोलप थबकता मरी लेनबसिंग मतेंग पांगबिनबा अपेसु तौरकली मणिपुर यूनिवर्सिटी ने लौबा एमए एजुकेशन के अहान अमसुंग अहुम सुबह सेमिस्टर की फॉल लालिबा तांग 13 फाउबी मनुंगदा हाइदो हाइना मुसु रिवाइवल डिमांड कमिटी ना ngasi VC दा मेमोरेंडम पिसिंख्रे हारिबा नुबित असि फाउबी मनुंगदा हाइदोक्ट्रबदी खोंजंग चंगसिगनि हाइखि ममांग चहिगी दिसंबर थादा पांथोकिबा परीक्षा की फॉल ngasi फाउबा हाइदोक्तना लेरिबा असिबु यानिंगदा फोंदोक्तुना एजुकेशन डिपार्टमेंट के महिरुई सिंगना यूनिवर्सिटी कैंपस मनुंगदा वाकन मिफम सुचथकी वाकन मिफम अदुगा मरी लेनना महिरुई अमना फोंदोरपदा हौजिक लेरिबा असोइबा कया असि कनाना थोलिबनो महिरुई सिंगी कैरियर मांगननबा सिंगनु हाइखि कमिटी के कन्वेनर थोक्सम सुरेशना मणिपुर यूनिवर्सिटी की VC अमदी अथॉरिटी ना थौसादबदगी यूनिवर्सिटी असि मिमांग द इकाइनिंगाई ओइबा इशू कयाना पिकथले एजुकेशन डिपार्टमेंट के हेड ऑफ डिपार्टमेंट मतिक चाद्रे हाइखि यूनिवर्सिटी अथॉरिटी ना कईगुंबा चेकिंग थौरां अमु अखोगी एग्जाम से मतम चाना हाइदोक पिरक्तबा अमदी यूनिवर्सिटी लेरिबा खुदोंचादबसिंग डिपार्टमेंट द थेनरबिसिंग से यंगसिबिदब तारगदी मणिपुर यूनिवर्सिटी अथॉरिटी की मथक्ता मसु RDC अमदी मणिपुर यूनिवर्सिटी की मनग लेरिबा डिपार्टमेंट पुनम अमतोइना खोंजिंग जंक्शन बिनरनी हाइबसिंग मसु RDC माइगई
lamdam asigi lal holup tarung na pun sinduna punna jaminariba korkong ge ahum suba mapok kumon lakpada URF na nungai ba phongdo pagal loina na ningtam lal hogi ikai khumna ba ulagli lobasigi information and publicity secretary sanajawa maitina thadro cherol amana lebak miyam gi damak ache pathajaba phon nuna korkong ge asing chahi ahum gi khongchat hoki bagal loina na yengna bagi su lalong kaya chatharali india na chathariba lalong kaya kanglup gi lal ngangkhoi gi lal mayai ka ba chincha gi lal nupi de chathabal lal highway gi lal lalong kaya gi manungda lamdam asigi ningtam lal hogi khongchata lekai miyam da thayai naba charak jahing naba lal holup kaya pon bagi lal asisuni masi ningtam lal chathariba lebak amada soidana thengnarakadaba mayeng na iduna leiraba amani haina lowbada lanba leite lamdam asigi ningtam lal hogi khongchatna aikoi gi miyam da piba awaba jetheng pambai amana kohana naba thorang ama oina tangai fadana URF su ming asi party asigi kayat amata kaihandana hongnaba sem sabaloire athuba matamda URF haiba ming asi mutatuna party asigi ming hongduna lebaki ningtam lal hauta mangam sanba ngamnaba thorangi makhada thamkhre hairi Manipur michang sanga leijadaba amadi khudong chadaba miyoi singi nupi angang singi mathakta crime chathaba galoina na human trafficking gi masing hengalali haina social welfare department ke probation officer ke sarojana amadana sinduna pangthokpa drug lana sizinaba amadi nupi angang gi mathakta chathaba crime singi matangda chingwerong da leiba travel resource institute ta pangthokpa training program da phungdokre civil society organization kaya gi miyoi sing mahiroi loop amadi meira paibi kya na sarugya ke sarojana makhataraduna mapaldagi lakpa agency kayana leita laira imung singda lana thaza handuna nupi angang amasung angang sing mapalda puna bhonari asiguma miyoi sing asidagi amatoina jakshiminasi haiki Manipur University ki makada leba sports department ke hauzik leba sit masing asi hengat hanbina ba M Sunamari leneba singi puning jingsili hauzik fangliba sit capacity asi department asida ming chanana ba lagliba mairi singa yamna chanatre ming chanba fangraba mairi sing lairing makhat tamada achawa awaba mayuknari hiramasi matangda vice chancellor da su ai becherol ama pisinduna takshin balaikre hairi Transport policy ama leitabadagi miyamna chatok chasinda khudong chadaba thengnariba asi July 10 fawbugi manungda sarkarna thabak lokhatrabadi akanwa khongjang hauragani haina JSC Tidim Road Bus Owners Association na khangalakli Kwakaitel Thaunazam Lekai Community Hall da pangthopa pawimi from amada JSC ki secretary B Dhanabirna haukiba July amada Transport Minister ki office chamber da JSC amasung Transport Department ka wari sanaduna parking mohong chadaba sarkarna piba lambida chattaba gari masing padana anuba permit kaya pithopa thingnanaba tongan wafam kaya yanake adubu wafam sing asi thabak oina pangthorak tabadagi akanba khongjang changsinanaba warip lawani haike khona pigriba demand sing ase det 10 bogi manungda aroiba warning oina khona Manipur gi government aba transport department da khona yeriba si thabak oina pangthok piraktrabadi mathangi nonganba that 11 dagi khoi Tidim Road ta akanba khongjang ama transporter singi passenger service lepa amadi makal makha kya gi hogjing maki oina khoina haidok ta khongjang kaya ama khoina yamna democratic oba khongjang ama changjan ba phireb ama khoi lawraga leire Nambulamati Nakaturelani gi mamang thangba sarukta leiriba yum singna amoda kai sing mafam chadana hundok piganu karigumba hundok patarabadi fine thian gani haina IMC executive officer na khangali mafam singa si koliba NGO singda ming chanduna imung manungi amoda kai sing NGO singda sinaduna Imphal city bu luna na thambada mateng pangbiu hairi Images of Manipur na Manipur Urban Development Agency mudagi makada juntang amadagi pangtoroliba tha ahumgi videographic course ke sarugama oina July 3 amasung tareta Ukrul district ke tourist spot kaya da photography field trip kaloina na competition pangthokre khongchada sida IMC gi ward number 3 gi councillor Hizam Newton Chandra Susargya ke khongchada sina Ukrul gi maming lereba nungbi amadi siroida landscape photo contest pangthokga loina na siroi chingda social service amasu pangthokhe Malem gi Yellowmi numit August mapan Inglisini tara mari fawbi manungda Manipur gi Yellowmi kananabagi damang inner line permit system chana luhai na changsilakli ba iyo asi maram jai amadi kunai asida tangai fadaba thaudang amani haina United People Struggle Committee gi cherol amana phongdoli masi kanagumba lanai na jaga loop ama khatagi oiba thaudang nate Yellowmi furupcha khudimaki tangai fadaba thaudang ni August mapan fawbi manungda inner line permit chana handaba thoglabadi miyam gi kholau asibu Kangal Luna Bagidamak Manipur gi nupi luchingbi yangkai nasaba kangbu ama Delhi da chatuna akan bakhongjang changsilagani hairi
ISTV ki sarug ama oiriba wangoi cable gi main optical line tha asigi taruk amasung tare ki lonaba ahingda langthabal thong manakta tatpadagi network asina konma mafam singda ISTV thorom yengba fanghaludre masigi damak wangoi cable na nungaitaba phongdoli Manipuri Muslim Council Moregi President MD Salim Khan na lekhidabada Tamil Sangam More, Hills Tribal Council More, Gorkha Samas More, Maite Council More na awaba phongdokre ngasi upung manga ga mene kuntarom chapa aduwaida Lamphel Police Station gi manung chanba Naurengthong Laisram Lerak Taleba Laisram Santi Kumar Jahini Fugamanga apokwa lekhidaba Gorahari Kawbomiyoi amagi yumgi gate mayada hand grenade ama sakangdaba singna thamlamle police na bom adu aswayanga myawdan lakhakre kanana karigidamak bom adu thamlamlibanu haiba khangmangamdri Amaromda Bisnupur District ki manung chanba Nachau da leiba Nachau Gram Panchayat ki Pradhan Laisram Nirmala apokwa Heramot Kawa amagi yumgi thongal da hand grenade ama sakangdaba singna thamlambadagi Bisnupur police na aswayanga myawdana lakhakre thawdo sibu yaningda phongdoladuna miyamna wakan mefam chathakre paisagi damakta bom langsinbiganu micham mi pai hanbiganu bom di lal ge khulai ni haiba peka sing thetki ngasi upung tararom taba matamda Ukrul District ke Kasung Khulat Police ke Nompolomda kilometer kunlom chadaga Manma ngamkhai manakta leiba Bungtung Khulda bom amung pakhaibadagi biyo ani solaba miyo ani adudi Kangkum Khuldagi SP Kenneth Jainifu apopa ngathing khui amasung yaripok Bisnu nahadagi Laisram Kiran Jainifu apopa ningthem pisa kawi Kiran Khul aduda u khaibagi thabak tawduna leibani haidi bom pokhaiba mafam adu Kamjongda leiba nifumari suba Assam Rifles ke personal sing numit khuding ge duty tawba mafamni ngasisu mahusakum duty tawramlaga hankibaga ikan kanadana bom ahum adu matam adumakta da pokhairakpani haidi solaba miyo ani Assam Rifles na ahan balaying chatraba matungda rims amasung janims da pukaduna laikanari mirakta bom pokhai hanbagi thawdok makata na thon bidanaba border area development society ki president Paisu Kaisingna mari lena bisingi puning chingsili sumaina miyam prajai mamangda bom pokhai nuna aki akhang lehan ma sogan base khoi noiti abisi phung nduni asim base matumna tawbidanaba khoi request tawle Imphal Mandalay Bus Service atubada honaba Indian government ki oinadi ayaba leire JSC manungda service horoba yai haina works amadi transport minister K Ratan Kumar na paumising da phongdokre wafam sing asi kairau kendra gi manungda leiba lambi thong gi fibam kendra asigi MLA K Thamarjit kaloina na yingsinbagi khongchat amada phongdokibani khongchat aduga mari leina na kairau kendra gi manungda leiba kyamgai thong ahanbi thong kairau makting thong kairau kendra gi lambi major district road oiriba Waithau tourist road via kairau Langdum Janam Sandrok Thiam na Jungbagi Lambi Fibam Sing Amadi Urup Litan Makongi suspension bridge Yang Ki Hongchada Duga Mari Lena na Minister na Makata na Fondo Kibada Kiamgai Pal Ahanbi Thong Asi Lupa Lak Humfurom Changna Atubadan Nauna Saragani Kairau Makting Thong Nauna Saba Horokwada Ninkaiduna Tekpagi Matanga Madi Lenaba Engineer Amadi Thikadar Matakta Action Lokakre Inquiry Committee Ama Semduna Tigali Habagalwina kilometer Tarani Toy Sangba Waithau Tourist Road Asisu Maintenance Atuba Matamda Taubo Horagani Amadi Urup Ditan Thong Asi Valley Bridge Ama Oihananaba MLA na Proposal Tauropa Lady Atuba Matamda Tabak Paikanaba Honagani Haike Amarum da Imphal Jiri Lambigi Matanga Paumising na Hangbada Lambigi Saru Ayamba Loire Adubu Makudagi kilometer Taruk Taret Lomgi Lambi Semna paisa thadarak tabana apanba oiri irang maku amadi baraki RCC bridge ge thabak lokhali basi araiba thaba amadi oiroi haiba wafam sing phongdoke aduma khoi kan maru no khoi budget session da akoina maintenance ki picha kya lak kadu khot kadu na haiba ma ko adu in principle le khoi yadu yanare e maru na khoi gi ti kanoni state ki ti ma de supportive kanu haitare ko men government of India ga khoi gi government of Myanmar ga tong na da ni adu India government gi ti loina ma moi ready de le only thing is Myanmar gi moi de gi kanu ma changba moi de final approval ma haitare ko akoina hairisina Sangai festival se sibogi mamang da yarga di madi kan to na to biyo hadan National Food Security Mission gi makada District Agriculture Officer Thawalna Sinduna Hero Kendra gi manung chana leriba Ningel Gram Panchayat Gharda Cropping System Based Training Program ama pangthokre Tharomasida District Agriculture Officer Thawal TS Gyaneshwar Plant Health District ke in charge case Nimaichan Atma Thawal gi Deputy Project Director L Sanatom Susarya ke Lomi Singda Chathok Leiba Fodi Dilad Hidak amadi Micronutrient Kayasu Yanthoki
Security Force na KYKL ani UNLF ki ama amasung ZUF ki member ama tongan ba mafandagi fare hari Police Department ki PRO ki cherol amana tha asi tareta akanaba paw fongmadagi Thawal Police Commando amadi anishuba Assam Rifles ki apun bakangbu amana kairak kaitel area da thibo humbagi thabak chatabada KYKL ki active member mayengbam amusana Jay Kungmanga apokwan narhari Lamjau Tezpur awang nakai da leiba mio esifaki Amaromda ngasi Imphal West Police Commando na ZUF ki Thomas Kamay Chehinifu Apopa Gaigam Kamay Lefam Jing Khopum Langol Lai Manai dagi fagat ki Makatana District asigi Commando Kangbu amana Langol Lai Manai dagi KYKL gi Surgeon ni haiba Adam Kamay Jay Kunipan Apopa Maigang Lung Kangmay Thamoiban Thanglon dagi fagat ki District Commando asina Langol Lai Manai dagi UNLF ki active member Ningthozam Devan Jay Kuntraganipan Apopa Babudon Thanga Oinam dagi Hozina Langol Lai Manai da leba miyoi amasu fagat ki Amaronda Napki Kangbu amana Thawal Post Office dagi SP Capsule lisingani Chamangarom Fagale Hairi All Andro Mera Paibi Association ye Chahi Ahumgi Dauna Thawpuna Naba Yumkhaibam Sebon Malabu President CS Umeshwari Bu General Secretary Oina Khankre Hauzik Sanabugi Pau Ngasi Sanabugi Pau da Brazil na yumbu oiduna mamang thagi tang tara humdegi prithibi ki tongan ba leba kuntra nei thoina sarugya duna chatharakiba kunsuba FIFA World Cup ki ahanba semi final ngasinunge matung pung amaga minute kuntra chapa matamda yumbu Brazil amadi Germany ga thengnaragani match asida Brazil gi sangnareba sanaroi ani Neymar amdi Silva yaudrobasu tarurak shuba oina World Cup launaba sem sakre Germany na chahi kunmari gi matungda World Cup marirak shuba title logani habagi asa chaw sarugya duna Manipur da football masana hen fagana bohona minasi na Northeast India ki ahanba oina nupigi AFCA license certificate course mai paklaba El Chawna phongdokre ngasi Amphagi office ta pangthokiba pawmising unabada Amphagi General Secretary El Ranjit Roy Association asigi technical committee ki chairman S Amutombi Susarya ki Langam Chawba Naurem Thong Laisram Lekai Dalaiba Angau Amadi Kumudini gi Machanupini Hauze Youth Affairs and Sports Department ta PET Oiri India team Amadi State team gi Taramathoira coach Oikre Tarulak International Tournament ta Saruk Yapagal Winina National Tara Tarulak Saruk Yakre NSNIS Kolkata da NIS Diploma coaching da first class topper fangkre Imphal amadi Bangalore da pangthokiba AFC B amadi C license pass torba matung jahi asi March 10 dagi April 8 fawba Kolkata da pangthokiba AFC A license certificate course da India gi oina ahum shuba amadi Northeast India gi oina football da nupigi A license certificate course pass torakibani pumnama asi mathak thongba oja guru senior coach gi matengnani haiba wafam phongdokhi Makata na maang na fondoro kibida mamang da sanarambadagi potharamba hauze sanariba amadi tungda horoliba sanarisingna AFC na pangtopa tunga ba makagi course ng sarug yadana malemgi thakta Manipurdagi afaba football sanarising puthongna bokhanabada akan bathautang lominasi haike football je development cha amtam tawraga achoba history da hai tare hauju iri history budi mayam iri BP football su mayam iri pa mayam su protest tawre tawriba mayam cha amukka su hena Hena Pava Choba, Denoma, Potonovi, Tokona, Message, and Tasigi Tang Taramari the Gitara Mapan Fawa Commanapa Sports Complex the Pangtoka River Chahitara Mari Madi Chahitara Tare Makagi Nupamachagi State Level Interschool Suproto Mukherjee Football Tournament Match Commissioner Referee Oinaba Amfanami Taramanga Kankre Kalabasing Ta Sigi Tang Taranitogi Nutilpung Amatabada Amfagi Officer Report Toranaba Kangalali Laizing Ningtau open ba kang ko thangwai banasindna tha asigi tang tara tarutagi tara shuba Laizing Ningtau ahlon kang tournament pangtholagani kendra gi oina pangthogadriba tournament asida saruyani ba kendra singna kangkut asidagi form lobaga loina na tha asigi tang tara humdoi faw manungda pisingadabani hairi Tasigi Tangkulum Degi August ki ahum fawba Scotland ge Glasgow da pangthogadriba Commonwealth Games sa saru yagadoriba India gi nupagi hockey team da Manipur ge KS Gothazit amadi ke chingnin sana nupi gi team da TS Anuradha amadi T Susila Chanu yaropada Manipur hockey gi maikhe harauba phungdopaga loina na yafa mangol pirakli South Korea ge
Incheon da pangthokadoriba Asian Games da saruk yanaba India gi nupi gi football team gi assistant coach oina All Manipur Football Association gi AFC B license holder Mutum Surmala Chanu All India Football Federation na kaurakre. Swimming Federation of India ge midye makhada tha asigi tang tara nithoi degi tara taruk fawba Madhya Pradesh ki Prakash Karan Pushka Titin Nagar Bhopal da pangthokadoriba Nifumatoi Suba Junior National Aquatic Championship da technical official oina Manipur dagi Sangai Express ki senior staff reporter M Roman Swimming Federation of India na kaurakre ma ngasi Bhopal gi damak Imphal thadokre. Narendra Modi Sarkar gi ahanba railway budget ngasi puthokre. Railway Minister Sadananda Gaurana budget asi putholaduna anoba train service yankhai pan lehenbaga loinana bullet train amasung high speed network sing lehelagani ticket reservation gi fibam fagat hanbaga loinana mobile phone amasung post office ki khutang da ticket book tawba yaragani housing minute amada e-ticket lisingani kokpa yariba asi lising tare ka chani da hengal halagani railway station tara airport ke mawung da semgalagani nupi sing train da aso angam thoktana ba nupi constable lising mari posting piragani hairi ngasi ba ingasai pau pizari ICAR lamfe patagi fangba pawi matung ina ngasi khwaidagi saba si degree celsius kuthama toi dasmik ahumni khwaidagi ingbana degree celsius kunithoi dasmik maridi nungsita yawba ising malgi chang ayukta chada Humbutra Mathoi, Nutilana Chada, Humputaru, Nungjuki Changna, millimeter, Sino Dasmik Ahumni. Lisluk Damaru Pamukana Pizari. FIFA World Cup Yam the Yangananabi the Makpa Corporation na Henba may people that Nomada Lupa Laktara Hena Chading Tauri. Health Department Yam Namaru about food testing laboratory J. Gunlop Matotona Lady. Amadi FIFA World Cup Ki Ahanbo na Yumbu Brazil Amasung Germany got no Yamatung that Tinaragani. Masih di ISTV Manipuri pau mata susun jari, minta beri bersama mukana kurum jari.